ꯃꯤꯀꯨꯞ ꯑꯃꯅ ꯄꯨꯟꯁꯤꯕꯨ ꯈꯝ ꯊꯦꯡꯅ ꯋꯥꯍꯟꯗꯕ ꯅꯠꯇꯦ. ꯏꯁꯥꯅ ꯊꯥꯡꯕ ꯈꯣꯡꯊꯥꯡꯅ ꯏꯁꯥꯒꯤ ꯂꯝꯕꯤ ꯁꯦꯝꯕꯅꯤ. ꯄꯨꯟꯁꯤꯕꯨ ꯇꯔꯥꯏ ꯇꯔꯥꯏ ꯂꯧꯔꯨꯕꯅꯤ. ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯊꯦꯡꯅꯕꯗ ꯃꯥꯌꯣꯛꯅꯕ ꯋꯥꯒꯅꯤ. ꯁꯥꯌꯣꯟꯕꯤ ꯃꯁꯥꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯀꯥꯎꯊꯣꯛꯂꯗꯨꯅ ꯅꯨꯡꯁꯤꯕꯅ ꯍꯦꯟꯅ ꯂꯨꯝꯂꯨꯕꯅ ꯉꯁꯤꯗꯤ ꯃꯥꯅ ꯈꯟꯖꯔꯨꯕ ꯁꯥꯒꯠꯂꯨꯕ ꯄꯨꯝꯕ ꯀꯥꯏꯊꯔꯛꯂꯕꯗ ꯃꯍꯥꯛ ꯃꯁꯥꯅ ꯃꯁꯥꯕꯨ ꯋꯥꯔꯧꯖꯔꯛꯏ. ꯐꯨꯝꯕꯪꯅꯅ ꯐꯃꯨꯡꯗꯨꯗ ꯐꯝꯗꯨꯅ ꯋꯥꯜꯗ ꯉꯥꯊꯗꯨꯅ ꯂꯩ. ꯃꯄꯤꯁꯨ ꯇꯞꯅ ꯇꯞꯅ ꯁꯤꯟꯊꯔꯛꯂꯤ. ꯂꯦꯝꯕꯤ ꯃꯆꯦꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯉꯁꯥꯏꯗꯒꯤ ꯂꯩꯔꯤꯕꯅꯤ. ꯑꯗꯨꯝꯅ ꯑꯗꯨꯝ ꯌꯦꯡꯂꯝꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ. ꯆꯦ, ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯔꯅꯨ ꯀꯩꯗꯧꯔꯒꯦ? ꯃꯤꯅ ꯆꯦꯕꯨ ꯍꯩꯅꯗꯕ ꯎꯠꯂꯒ ꯀꯔꯤꯒꯤ ꯑꯗꯨ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯅꯣ? ꯏꯆꯦꯅ ꯊꯥꯖꯕ ꯍꯦꯟꯃꯟꯕꯅ ꯃꯥꯕꯨ ꯌꯥꯝ ꯐꯅ ꯈꯜꯂꯨꯕꯒꯤ ꯃꯍꯩꯅꯤ. ꯁꯥꯌꯣꯟꯕꯤ ꯂꯦꯝꯕꯤꯅ ꯑꯗꯨꯝꯅꯒ ꯍꯥꯏꯔꯛꯂꯒ ꯍꯦꯟꯅ ꯀꯞꯂꯦ. ꯃꯥ ꯀꯞꯂꯣꯏꯒꯦ ꯈꯟꯅ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯅ ꯈꯥꯡꯕꯅꯤ. ꯑꯗꯨꯕꯨ ꯉꯝꯂꯛꯇ꯭ꯔꯦ. ꯀꯞꯅ ꯀꯞꯅ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ. ꯃꯥꯃꯛꯅ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯔꯨꯗꯕꯅꯤ. ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯝꯕ ꯃꯍꯥꯛꯅ ꯆꯤꯔꯕ ꯇꯥꯟꯐꯝꯁꯤꯗ ꯑꯩꯒꯤ ꯀꯩꯁꯨ ꯈꯟꯗꯅ ꯏꯔꯥꯏ ꯂꯥꯏꯅ ꯃꯥꯏ ꯂꯩꯈꯤꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗꯕꯅꯤ ꯑꯩ. ꯃꯥꯅ ꯏꯆꯦꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄ ꯃꯤꯀꯨꯞꯇꯨꯗ ꯑꯁꯦꯡꯕꯗꯨꯃꯛꯇꯪ ꯍꯥꯏꯔꯝꯂꯗꯤꯅꯦ, ꯉꯁꯤ ꯏꯆꯦꯅ ꯋꯥꯔꯤꯕꯁꯦ ꯏꯁꯤ ꯌꯧꯅꯗꯤ ꯋꯥꯔꯝꯃꯣꯏ. ꯑꯩꯁꯨ ꯅꯨꯄꯤꯅꯤ, ꯀꯔꯤꯒꯤ ꯈꯪꯂꯣꯏ? ꯊꯃꯣꯏꯒꯤ ꯏꯍꯨꯜꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯑꯁꯤꯒꯨꯝꯕ ꯃꯤꯀꯨꯞꯁꯦ ꯂꯥꯛꯀꯅꯤ ꯈꯟꯕꯗ ꯑꯩꯁꯨ ꯅꯨꯡꯁꯤ ꯂꯝꯕꯤꯗꯒꯤ ꯂꯥꯞꯅ ꯂꯩꯕꯅꯤ. ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯄꯣꯛꯁꯤꯅ ꯊꯤꯔꯨꯕꯅ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯕ ꯇꯥꯕꯅꯤ. ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯍꯟꯊꯅ ꯌꯦꯡꯕꯤꯕ, ꯑꯩꯈꯣꯏꯕꯨ ꯎꯕꯗ ꯑꯀꯤꯕ ꯄꯣꯛꯂꯤ ꯉꯁꯤꯁꯨ. ꯃꯈꯣꯏꯒꯤ ꯑꯈꯨꯕ ꯃꯤꯠꯌꯦꯡꯁꯤꯡꯒꯤ ꯃꯔꯛꯇ ꯗꯥ ꯆꯤꯉꯥꯔꯦꯜꯁꯨ ꯌꯥꯎꯔꯝꯂꯦ. ꯏꯆꯦꯅ ꯃꯥꯒꯤ ꯃꯒꯨꯟ ꯈꯪꯉꯤ ꯍꯥꯏꯔꯁꯨ ꯑꯩꯗꯤ ꯊꯥꯖꯈꯤꯗꯕꯅꯤ. ꯏꯆꯦꯒꯤꯗꯃꯛ ꯂꯦꯞꯂꯛꯀꯅꯤ ꯍꯥꯏꯕ. ꯉꯁꯤꯗꯤ ꯃꯤꯠꯃꯥꯡꯗ ꯑꯩꯈꯣꯏꯗ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯃꯤ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯎꯔꯕ ꯅꯠꯇ꯭ꯔ ꯏꯆꯦ? ꯃꯥꯕꯨ ꯅꯨꯡꯁꯤꯕꯅ ꯃꯥꯒꯤꯗꯃꯛ ꯁꯥꯒꯠꯈꯤꯕ ꯃꯪꯂꯥꯟ ꯄꯨꯝꯕ ꯑꯔꯦꯝꯕ ꯑꯣꯏꯔꯝꯂꯦ. ꯑꯁꯤꯒꯨꯝꯕ ꯃꯤꯀꯨꯞꯁꯦ ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯈꯜꯂꯨꯗꯤꯌꯦ. ꯃꯥꯗꯤ ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯜꯂꯤ. ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯡꯁꯤꯔꯝꯕꯅ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛ ꯌꯥꯃꯤꯟꯅꯒꯅꯤ ꯈꯟꯖꯈꯤ. ꯉꯁꯤꯗꯤ ꯑꯩ ꯏꯁꯥꯅ ꯏꯁꯥꯒꯤ ꯃꯐꯝꯗ ꯃꯥꯏꯊꯤꯔꯦꯅ. ꯑꯩ ꯇꯁꯦꯡꯅ ꯁꯤꯅꯤꯡꯂꯦ. ꯑꯩ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯄꯥꯝꯗ꯭ꯔꯦ. ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯁꯨ ꯃꯆꯥꯁꯤꯡꯒꯤ ꯃꯇꯧ ꯇꯨꯃꯤꯟꯅ ꯇꯥꯔꯤꯕꯅꯤ, ꯎꯔꯤꯕꯅꯤ. ꯊꯃꯣꯏꯗ ꯈꯨꯇꯨꯝ ꯆꯦꯠꯅ ꯇꯥꯁꯤꯟꯗꯨꯅ ꯈꯥꯡꯂꯤ. ꯃꯤꯅꯣꯛ ꯃꯩꯁꯥ ꯆꯥꯎꯕ ꯁꯃꯥꯖ ꯑꯁꯤꯗꯒꯤ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯄꯂꯣꯟ ꯀꯌꯥ ꯂꯥꯟꯗꯨꯅ ꯍꯤꯡꯂꯛꯄꯅꯤ ꯃꯥꯁꯨ. ꯉꯁꯤꯗꯤ ꯃꯆꯥꯅ ꯊꯃꯣꯏ ꯀꯥꯏꯕ ꯎꯔꯒ ꯃꯤꯠꯂꯣꯠ ꯄꯤꯔꯥꯡ ꯏꯍꯧꯅ ꯁꯣꯟꯖꯩ. ꯃꯈꯣꯏ ꯄꯥꯕꯨꯡ, ꯅꯪꯅ ꯏꯐꯝꯗ ꯄꯤꯔꯝꯕ ꯆꯩꯅꯥꯁꯦ ꯉꯁꯤꯗꯤ ꯏꯆꯥꯒꯤꯁꯨ ꯁꯔꯨꯛ ꯊꯨꯡꯂꯔꯦ. ꯅꯪ ꯅꯃꯤꯠ ꯄꯦꯟꯅ ꯅꯆꯥꯅ ꯀꯞꯂꯤꯕꯁꯦ ꯌꯦꯡꯂꯈꯣ. ꯑꯩꯗꯤ ꯏꯆꯥꯒꯤꯗꯃꯛ ꯍꯤꯡꯈꯤꯅꯤ, ꯊꯦꯡꯅꯈꯤꯅꯤ. ꯈꯨꯗꯤꯡꯃꯛꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯕꯁꯨ ꯑꯩꯗꯤ ꯃꯈꯣꯏꯕꯨ ꯉꯥꯛꯈꯤꯒꯅꯤ. ꯃꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯏꯔꯥꯜꯅꯣ? ꯃꯅꯨꯡꯗꯅ ꯁꯥꯌꯣꯟꯕꯤ ꯋꯥꯕꯅ ꯃꯁꯥꯗꯨ ꯆꯣꯛꯊꯔꯤ. ꯉꯁꯥꯏꯗꯒꯤ ꯀꯞꯂꯨꯕꯒ ꯃꯀꯣꯛꯇꯨ ꯉꯥꯎꯔꯛꯂꯦ. ꯇꯥꯟꯖꯥꯗꯨꯗꯅꯤ ꯌꯨꯝꯒꯤ ꯒꯦꯠꯇꯒꯤ ꯀꯅꯥꯅꯣꯃ ꯀꯧꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯨ. ꯂꯦꯝꯕꯤ ꯃꯆꯦꯒꯤ ꯃꯁꯥꯗꯨ ꯉꯥꯛꯂꯒ, ꯆꯦ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯁꯦ, ꯑꯝꯇ ꯍꯤꯞꯄꯨꯁꯦ. ꯋꯥꯈꯜꯗꯣ ꯈꯔꯁꯨ ꯈꯜꯂꯅꯨ ꯀꯩꯗꯧꯔꯒꯦ? ꯁꯥꯌꯣꯟꯕꯤ ꯇꯞꯅ, ꯏꯆꯦ ꯀꯩꯁꯨ ꯇꯧꯗꯤꯌꯦ. ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯦ. ꯁꯤ ꯍꯥꯏꯗꯨꯅ ꯍꯤꯛ ꯍꯤꯛ ꯆꯤꯡꯅ ꯑꯃꯨꯛ ꯀꯞꯂꯤ. ꯁꯣꯔꯗꯨ ꯐꯨꯏꯅ ꯐꯨꯏꯅ ꯍꯣꯜꯂꯛꯏ. ꯃꯆꯦꯒꯤ ꯃꯇꯧꯗ ꯄꯥꯈꯠꯅ ꯂꯦꯝꯕꯤꯅ ꯃꯃꯥꯕꯨ ꯀꯧꯏ. ꯏꯃꯥ! ꯏꯃꯥ! ꯇꯥꯕ꯭ꯔꯣ? ꯑꯝꯇ ꯂꯥꯛꯑꯣ! ꯏꯃꯥ! ꯃꯃꯥꯁꯨ ꯃꯤ ꯀꯧꯕ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯒꯦꯠꯔꯣꯝꯗ ꯊꯣꯛꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯃꯆꯥꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯇꯍꯥ ꯇꯍꯥ ꯆꯦꯟꯁꯤꯜꯂꯛꯏ. ꯇꯨꯡꯗ ꯃꯤꯍꯦꯟꯕꯁꯨ ꯌꯥꯎꯔꯛꯂꯤ. ꯄꯨꯟꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯅꯤꯃꯛ. ꯃꯃꯥꯅ, ꯕꯦꯝꯃ, ꯀꯩꯗꯧꯔꯦ ꯍꯥ? ꯏꯁꯥ ꯀꯩꯗꯧꯔꯦ? ꯃꯤꯍꯦꯟꯕꯁꯨ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ, ꯁꯥꯌꯣꯟꯕꯤ, ꯅꯪ ꯀꯩꯗꯧꯔꯦ? ꯁꯥꯌꯣꯟꯕꯤ ꯈꯣꯟꯖꯦꯜꯗꯤ ꯇꯥꯏ, ꯃꯥ ꯌꯦꯡꯕꯗꯤ ꯌꯦꯡꯉꯛꯇꯦ.
ꯑꯗꯨꯕꯨ ꯃꯤꯍꯦꯟꯕꯅꯤ ꯍꯥꯏꯕꯗꯤ ꯈꯪꯕꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯩ ꯀꯩꯁꯨ ꯇꯧꯗꯦ, ꯀꯣꯛꯁꯤ ꯈꯤꯇꯪ ꯉꯥꯎꯕꯅꯤ꯫ ꯂꯩꯔꯝꯃꯨ, ꯑꯩ ꯒꯥꯔꯤꯗ BP ꯑꯣꯟꯅꯕ ꯌꯥꯎꯕꯅꯤ, ꯑꯝꯇ ꯂꯧꯔꯛꯀꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯛꯈ꯭ꯔꯦ꯫ ꯁꯥꯌꯣꯟꯕꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯃꯃꯥꯒꯤ ꯃꯈꯨꯠꯇꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯕꯦꯝꯃ, ꯀꯔꯤꯁꯨ ꯇꯧꯔꯣꯏꯁꯦ, ꯀꯞꯄꯗꯣ ꯉꯥꯏꯍꯥꯛꯇ ꯇꯣꯛꯎ ꯀꯩꯗꯧꯕꯒꯤ, ꯏꯃꯥꯁꯨ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯤꯍꯦꯟꯕ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯏ, ꯑꯗꯨꯒ BPꯁꯨ ꯑꯣꯟꯅꯕ ꯇꯧꯏ꯫ ꯈꯨꯠꯁꯦ ꯑꯝꯇ꯫ ꯁꯤ ꯍꯥꯏꯔꯒ BP ꯑꯣꯟꯅꯕꯗꯨ ꯌꯦꯠꯁꯤꯜꯂꯒ ꯌꯦꯡꯉꯤ꯫ BPꯗꯤ ꯀꯩꯁꯨ ꯇꯧꯗꯦ, ꯈꯤꯇꯪ ꯂꯣ ꯑꯣꯏꯕꯅꯤ, ꯉꯁꯤꯒꯤ ꯍꯤꯗꯥꯛꯇꯤ ꯆꯥꯈ꯭ꯔꯕꯣ? ꯂꯦꯝꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯂꯦꯝꯕꯤꯅ ꯆꯥꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯤ ꯆꯥꯔꯕ ꯅꯠꯇ꯭ꯔꯣ? ꯉꯁꯥꯏ ꯑꯌꯨꯛꯇꯣ ꯆꯥꯛꯈꯣꯝ ꯑꯃꯅꯤ ꯆꯥꯈꯤ, ꯅꯨꯃꯤꯗꯥꯡꯒꯤꯗꯤ ꯆꯥꯗ꯭ꯔꯤ꯫ ꯄꯨꯡꯗꯤ 7:30 ꯇꯥꯔꯦ, ꯃꯁꯥꯁꯤ ꯆꯣꯛꯊꯅ ꯎꯔꯦ, ꯗ꯭ꯔꯤꯞ ꯑꯃ ꯌꯥꯟꯊꯣꯛꯁꯦ, ꯗꯤꯍꯥꯏꯗ꯭ꯔꯦꯇꯦꯗ ꯆꯠꯈꯤꯅꯤ꯫ ꯏꯁꯤꯡ ꯈꯤꯇꯪ ꯄꯤꯊꯛꯑꯝꯃꯨ, ꯑꯩ ꯄꯣꯠ ꯆꯩ ꯂꯩꯔꯨꯒꯦ, ꯀꯨꯏꯔꯛꯑꯣꯏ꯫ ꯁꯤ ꯍꯥꯏꯔꯝꯃꯒ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯛ ꯊꯨꯅ ꯊꯣꯛꯈꯤꯕꯅ ꯃꯌꯥꯝꯗꯣ ꯀꯔꯤꯁꯨ ꯍꯥꯏꯕ ꯅꯪꯍꯧꯗꯦ, ꯑꯗꯨꯃꯛ ꯇꯤꯡꯉꯛ ꯌꯦꯡꯉꯤ꯫ ꯃꯃꯥꯁꯨ ꯏꯁꯤꯡ ꯂꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯇꯍꯥ ꯊꯣꯛꯈꯤ꯫ ꯁꯥꯌꯣꯟꯕꯤ ꯑꯋꯥꯕ ꯊꯃꯣꯏ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯔꯤꯉꯩ ꯏꯀꯥꯏꯕ ꯍꯥꯏꯕ ꯃꯍꯥꯛꯅ ꯃꯁꯥꯗꯣ ꯑꯣꯝꯁꯤꯜꯂꯛꯂꯦ꯫ ꯃꯅꯥꯎꯗ ꯇꯞꯅ ꯍꯪꯂꯛꯏ, ꯑꯁꯤꯅ ꯀꯃꯥꯏꯅ ꯂꯥꯛꯏꯅꯣ? ꯑꯩꯁꯨ ꯈꯪꯗꯦ, ꯑꯁꯤ ꯂꯥꯛꯄꯩ ꯑꯃꯨꯛ ꯈꯟꯖꯤꯜꯂꯕ꯭ꯔꯥ ꯍꯦꯟꯅ? ꯍꯣꯁꯄꯤꯇꯥꯜꯗ ꯃꯥꯏ ꯄꯨꯖꯅꯤ, ꯉꯥꯏꯍꯥꯛꯁꯨ ꯋꯥꯈꯜꯗꯣ ꯂꯦꯞꯄꯣ꯫ ꯃꯃꯥꯗꯣ ꯏꯁꯤꯡ ꯄꯨꯗꯨꯅ ꯆꯪꯉꯛꯂꯒ ꯃꯆꯥꯗ ꯊꯛꯅꯕ ꯏꯟꯕꯤꯔꯝꯃꯤ꯫ ꯅꯤꯄꯥ ꯃꯆꯥꯗꯣ ꯅꯪꯕꯨ ꯅꯍꯥꯟꯃꯨꯛ ꯍꯣꯁꯄꯤꯇꯥꯜꯗ ꯌꯦꯡꯈꯤꯕ ꯗꯣꯛꯇꯔꯗꯨꯅꯤ, ꯅꯪꯒꯤ ꯃꯔꯨꯞꯅꯦꯁꯨ ꯍꯥꯏ, ꯀꯩꯗꯧꯕ ꯂꯥꯛꯂꯤꯕ ꯖꯥꯠꯅꯣ ꯈꯪꯗꯦ꯫ ꯑꯇꯣꯝꯕꯤꯅ ꯂꯥꯎꯔꯛꯄꯗꯨꯗ ꯑꯩꯈꯣꯏꯅꯤꯃꯛ ꯑꯗꯨꯝ ꯆꯪꯉꯛꯂꯦ꯫ ꯂꯦꯝꯕꯤꯅ, ꯈꯪꯗꯦ ꯀꯩꯗꯧꯕ ꯂꯥꯛꯏꯖꯥꯠꯅꯣ, ꯑꯩꯁꯨ ꯏꯉꯥꯎ ꯉꯥꯎꯔꯦ꯫ ꯁꯥꯌꯣꯟꯕꯤ ꯁꯣꯜꯂꯤ ꯍꯥꯏꯔꯛꯏ, ꯆꯤꯡꯉꯥꯔꯦꯜꯅ ꯊꯥꯔꯛꯏ ꯖꯥꯠꯂꯥ? ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ, ꯀꯩ ꯍꯥꯏꯗꯣꯏꯖꯥꯠꯅꯣ? ꯃꯥꯁꯨ ꯈꯪꯂꯝꯃꯅꯤ ꯇꯧꯔꯤꯁꯦ꯫ ꯈꯪꯕ ꯍꯥꯏꯗꯤ ꯀꯔꯤꯅꯣ ꯏꯕꯦꯝꯃ? ꯑꯩꯈꯣꯏꯒꯤ ꯑꯅꯥꯕꯁꯤꯕꯨꯅꯤ ꯏꯃꯥ꯫ ꯃꯥꯗꯤ ꯈꯪꯕ ꯀꯨꯏꯔꯕꯅꯤ꯫ ꯏꯃꯥꯅ ꯍꯥꯟꯅ ꯅꯆꯦ ꯄꯨꯈꯠꯄꯗ ART ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯤꯅ ꯍꯥꯏꯈꯤ, ꯑꯗꯨꯅ ꯍꯤꯗꯥꯛ ꯆꯥꯅꯗꯕꯗꯣ ꯀꯥꯞꯈꯤꯗ꯭ꯔꯥ ꯍꯥꯏꯗꯅ꯫ ꯂꯦꯝꯕꯤꯅ, ꯃꯥꯅ ꯂꯥꯛꯄꯩ ꯃꯔꯝꯗꯣ ꯀꯩꯅꯣꯁꯨ ꯈꯪꯗꯦ, ꯗꯥ ꯆꯤꯡꯉꯥꯔꯦꯜꯅ ꯊꯥꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯅꯤ, ꯏꯆꯦ ꯀꯞꯂꯝꯒꯅꯤ ꯈꯪꯕꯒꯤ꯫ ꯁꯥꯌꯣꯟꯕꯤ ꯇꯞꯅ ꯃꯄꯤ ꯇꯥꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯑꯩ ꯗ꯭ꯔꯤꯞ ꯀ ꯌꯥꯜꯂꯔꯣꯏ, ꯆꯠꯈ꯭ꯔꯣ ꯍꯥꯏꯌꯣ ꯃꯥ ꯆꯪꯍꯜꯂꯛꯑꯅꯨ꯫ ꯒꯥꯔꯤ ꯈꯥꯝꯈꯤꯕꯩ ꯃꯈꯣꯜ ꯇꯥꯕꯗ ꯃꯃꯥꯅ, ꯃꯤꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯍꯣꯠꯅꯕꯤꯔꯤꯁꯦ ꯀꯥꯔꯟ ꯉꯥꯡꯂꯨꯈꯤꯅꯨ ꯅꯣꯏ, ꯀꯔꯤ ꯇꯧꯕ ꯂꯥꯛꯄꯅꯣ ꯍꯥꯏꯗꯣ ꯏꯃꯥ ꯍꯪꯒꯦ꯫ ꯃꯤꯍꯦꯟꯕ ꯆꯪꯉꯛꯂꯦ, ꯑꯗꯨꯒ ꯃꯥꯅ ꯄꯨꯁꯜꯂꯛꯂꯤꯕꯁꯤꯡꯗꯣ ꯄꯥꯟꯁꯤꯟꯅꯕ ꯇꯧꯔꯤ꯫ ꯊꯧꯔꯤꯒꯨꯝ ꯑꯝꯇ ꯄꯤꯒꯦꯔꯥ ꯏꯃꯥ, ꯀꯥꯡꯈꯜ ꯆꯩꯈꯣꯛꯁꯤꯗ ꯄꯨꯟꯕ ꯌꯥꯕ? ꯍꯣꯏ ꯏꯃꯥ ꯄꯤꯒꯦ꯫ ꯃꯤꯍꯦꯟꯕꯅ ꯗ꯭ꯔꯤꯞꯇꯨ ꯌꯥꯟꯁꯤꯟꯕꯤꯔꯦ, ꯑꯗꯨꯒ ꯃꯈꯨꯠꯅ ꯗ꯭ꯔꯤꯞ ꯃꯔꯤꯗꯣ ꯊꯤꯟꯅꯕ ꯁꯦꯝꯃꯤ꯫ ꯂꯦꯝꯕꯤ, ꯅꯣꯏ ꯆꯦꯒꯤ ꯈꯨꯠ ꯁ꯭ꯋꯥꯏꯗ ꯑꯝꯇ ꯄꯥꯏꯁꯤꯜꯂꯛꯑꯣ꯫ ꯁꯥꯌꯣꯟꯕꯤꯗꯣ ꯋꯥꯁꯨ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯏꯀꯥꯏꯕ, ꯁꯥꯎꯅꯤꯡꯕ, ꯄꯦꯟꯗꯕ ꯃꯌꯥꯝ ꯄꯨꯟꯁꯤꯟꯈꯤꯕꯅ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯟꯗꯨꯅ ꯈꯥꯡꯂꯤ꯫ ꯖꯦꯜꯀꯣꯗꯣ ꯍꯥꯞꯆꯤꯜꯂꯕ ꯇꯨꯡꯗ ꯗ꯭ꯔꯤꯞꯇꯨ ꯁꯦꯝꯕꯤꯔꯕꯗ ꯃꯤꯍꯦꯟꯕꯁꯨ ꯅꯦꯅꯥ ꯇꯥꯅ ꯃꯣꯔꯥꯗꯨꯗ ꯐꯝꯊꯩ꯫ ꯉꯥꯏꯍꯥꯛꯇꯤ ꯋꯥꯗꯤ ꯉꯥꯡꯅꯗꯅ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯑꯆꯤꯛꯄꯗꯨ ꯊꯨꯒꯥꯏꯔꯗꯨꯅ ꯃꯃꯥ ꯏꯕꯦꯝꯃꯅ ꯋꯥ ꯉꯥꯡꯂꯛꯏ, ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯃꯤꯍꯦꯟꯕ ꯍꯪꯉꯛꯂꯤꯕ ꯋꯥꯍꯪꯗꯨꯗ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯍꯥꯏꯕ ꯃꯥ ꯉꯥꯏꯍꯥꯛ ꯉꯥꯎꯏ꯫ ꯃꯥꯗꯤ ꯁꯥꯌꯣꯟꯕꯤꯗꯨ ꯀꯔꯝ ꯂꯩꯔꯝꯒꯅꯤ ꯈꯟꯕꯅ ꯄꯥꯈꯠꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯇꯍꯥ ꯐꯤꯕꯝꯁꯤ ꯌꯧꯅꯤꯗꯤ ꯈꯜꯂꯨꯗꯕꯅꯤ, ꯑꯗꯨꯕꯨ ꯈꯨꯝꯗ ꯌꯥꯗꯕꯅ ꯈꯨꯝꯂꯛꯏ꯫ ꯁꯥꯌꯣꯟꯕꯤ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯔꯛꯄ, ꯑꯗꯨꯗ ꯍꯪꯂꯨꯒꯦꯅ ꯂꯥꯛꯄꯅꯤ ꯏꯃꯥ꯫ ꯂꯦꯝꯕꯤꯅ, ꯀꯅꯥꯅ? ꯗꯥ ꯆꯤꯡꯉꯥꯔꯦꯜꯅ ꯍꯥꯏꯔꯛꯏꯔꯣ? ꯃꯥꯅ ꯋꯥꯍꯜꯂꯒ ꯃꯥꯅ ꯑꯃꯨꯛ ꯃꯤ ꯊꯥꯔꯛꯏꯕ? ꯍꯩ ꯑꯇꯣꯝꯕꯤ,ꯀꯩ ꯋꯥꯉꯥꯡꯅꯣ? ꯃꯤꯍꯦꯟꯕꯗꯨ ꯏꯀꯥꯏꯔꯛꯇꯨꯅ ꯈꯧꯇꯣꯛꯇꯤ ꯆꯥꯏ, ꯑꯗꯨꯕꯨ ꯃꯌꯥꯝꯁꯤꯅ ꯂꯥꯟꯅ ꯈꯟꯈꯤꯕꯗꯤ ꯄꯥꯝꯗꯦ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯁꯥꯌꯣꯟꯕꯤꯕꯨꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯃꯔꯝꯁꯤꯅ ꯇꯥꯟꯖꯥꯁꯤ ꯃꯥꯡꯍꯜꯂꯔꯣই ꯍꯥꯏꯅ ꯈꯟꯅ ꯈꯨꯝꯂꯛꯏ꯫ ꯑꯩꯒꯤ ꯋꯥꯁꯦ ꯑꯝꯇ ꯇꯥꯕꯤꯌꯨ, ꯎꯁꯤꯠꯇꯦ ꯍꯥꯏꯅꯁꯨ ꯈꯟꯕꯤꯒꯅꯨ ꯏꯃꯥ꯫ ꯁꯥꯌꯣꯟꯕꯤꯁꯦ ꯃꯃꯥꯡꯗ ꯁꯨꯁꯥꯏꯗ ꯑꯦꯇꯦꯝ ꯇꯧꯈꯤꯕꯗꯨꯒꯤ ꯑꯩ ꯄꯥꯈꯠꯇꯅ ꯉꯁꯤꯁꯨ ꯁꯣꯏꯒꯗ꯭ꯔꯥ ꯈꯟꯅ ꯌꯦꯡꯕ ꯂꯥꯛꯄꯅꯤ꯫ ꯑꯩ ꯆꯤꯡꯉꯥꯔꯦꯜꯅ ꯍꯥꯏꯕꯗꯒꯤ
ꯁꯥꯏꯌꯣꯟꯕꯤꯗ ꯃꯥꯅ ꯀꯩꯅꯣ ꯍꯥꯏꯈꯤ ꯍꯥꯏ꯫ ꯑꯩ ꯃꯥꯕꯨ ꯌꯥꯝ ꯋꯥꯔꯧꯏ꯫ ꯃꯥꯅ ꯁꯥꯏꯌꯣꯟꯕꯤꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯀꯔꯤꯁꯨ ꯅꯠꯇꯕ ꯂꯩꯅꯥꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯅ ꯏꯟꯊꯣꯛꯄ ꯄꯥꯝꯂꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯦ ꯉꯁꯤꯗꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯥꯒꯨꯝꯕ ꯃꯤꯗꯤ ꯅꯠꯇꯦ꯫ ꯑꯩꯅ ꯁꯥꯏꯌꯣꯟꯕꯤꯒꯤ ꯃꯔꯝꯗ ꯈꯪꯕꯁꯨ ꯏꯃꯥꯅ ꯍꯥꯏꯕꯤꯔꯝꯕꯗꯒꯤ ꯈꯪꯕꯅꯤ꯫ ꯑꯩꯅ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯉꯁꯤ ꯐꯥꯎꯕ ꯍꯥꯏꯗꯣꯛꯆꯗ꯭ꯔꯤ꯫ ꯃꯤꯍꯦꯟꯕ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯃꯥ, ꯅꯆꯥ ꯕꯦꯕꯥꯔ ꯀꯥꯏ ꯍꯥꯏꯅꯁꯨ ꯈꯟꯕꯤꯒꯅꯨ꯫ ꯁꯥꯏꯌꯣꯟꯕꯤꯒ ꯑꯩꯒ ꯃꯇꯝ ꯈꯔ ꯇꯤꯟꯅꯖꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯗꯤ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯈꯤ꯫ ꯑꯩꯒꯤ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯐꯥꯎ ꯈꯟꯖꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯑꯩꯕꯨ ꯂꯥꯟꯅ ꯎꯕꯤꯔꯝꯂꯦ꯫ ꯍꯣꯏ, ꯑꯩ ꯀꯩꯁꯨ ꯁꯥꯎꯖꯗꯦ꯫ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯕꯨ ꯍꯩꯅꯗꯕ ꯐꯥꯎꯔꯗꯤ ꯅꯨꯡꯁꯤꯕ ꯉꯝꯗꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯁꯥꯏꯌꯣꯟꯕꯤꯅꯗꯤ ꯑꯩꯈꯣꯏ ꯆꯤꯡꯉꯥꯔꯦꯜꯕꯨ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯔꯝꯁꯤꯅ ꯑꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯗ ꯌꯦꯠꯇꯅꯕ ꯏꯁꯥꯅ ꯂꯥꯞꯊꯣꯛꯆꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯅꯣꯡꯃꯇ ꯁꯥꯏꯌꯣꯟꯕꯤꯕꯨ ꯅꯤꯡꯁꯤꯡꯗꯕ ꯅꯨꯃꯤꯠ ꯌꯥꯎꯈꯤꯗꯦ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯈꯤꯕꯁꯨ ꯃꯌꯦꯡ ꯇꯥꯈꯤꯗꯦ꯫ ꯉꯁꯤꯁꯨ ꯅꯨꯡꯁꯤꯔꯤꯌꯦ ꯏꯃꯥ꯫ ꯃꯥꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯈꯪꯂꯕ ꯃꯤꯀꯨꯞꯇ ꯑꯩꯅ ꯈꯟꯈꯤ, ꯆꯤꯡꯉꯥꯔꯦꯜꯅ ꯃꯥꯕꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯃꯛꯇꯕꯨ ꯑꯣꯏꯔꯗꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯤꯁꯨ ꯂꯥꯞꯅꯔꯣꯏ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯀꯤꯕꯅ ꯃꯁꯥꯗꯨ ꯌꯣꯝꯈ꯭ꯔꯦ꯫ ꯑꯩꯅ ꯐꯅ ꯊꯦꯝꯂꯁꯨ ꯌꯥꯗ꯭ꯔꯦ꯫ ꯃꯥꯅ ꯁꯥꯏꯌꯣꯟꯕꯤꯕꯨ ꯅꯨꯡꯁꯤꯅ ꯆꯩꯅꯥ ꯄꯤꯒꯦ ꯂꯦꯞꯈ꯭ꯔꯦ꯫ ꯃꯥ ꯑꯩꯈꯣꯏꯗ ꯂꯥꯛꯂꯒ ꯀꯞꯇꯨꯅ ꯍꯥꯏꯔꯝꯃꯤ, ꯐꯅ ꯃꯥꯅ ꯅꯨꯡꯁꯤꯔꯁꯨ ꯁꯥꯏꯌꯣꯟꯕꯤꯕꯨ ꯂꯥꯞꯊꯣꯛꯂꯒꯦ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯅ꯫ ꯑꯩ ꯃꯥꯕꯨ ꯏꯈꯨꯠ ꯄꯦꯟꯅ ꯐꯨꯅꯤꯡꯈꯤ꯫ ꯑꯗꯨꯕꯨ ꯃꯔꯨꯞ ꯑꯣꯏꯔꯨꯕꯅ ꯈꯥ ꯆꯤꯛꯇꯨꯅ ꯈꯥꯡꯕꯅꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯂꯥꯞꯅꯔꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯏꯔꯒ ꯁꯥꯏꯌꯣꯟꯕꯤꯅ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯝꯒꯅꯤ? ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯁꯤꯅꯤꯡꯕ ꯐꯥꯎꯔꯝꯒꯗ꯭ꯔꯥ ꯈꯟꯕꯒꯤ ꯑꯩ ꯄꯥꯈꯠꯇꯨꯅ ꯂꯥꯛꯄꯅꯤ ꯏꯃꯥ꯫ ꯑꯩ ꯁꯥꯏꯌꯣꯟꯕꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯐꯅ ꯃꯤꯌꯥꯝꯅ ꯀꯤꯅꯕ ꯂꯩꯅꯥ ꯑꯃ ꯍꯦꯛꯇꯅ ꯅꯥꯔꯕꯁꯨ ꯑꯩꯒꯤ ꯏꯐꯝꯗ ꯑꯀꯤꯕ ꯀꯔꯤꯁꯨ ꯂꯩꯇꯤꯌꯦ꯫ ꯑꯩꯅ ꯂꯩꯅꯥ ꯈꯨꯗꯤꯡꯃꯛ ꯊꯦꯡꯅꯒꯅꯤ ꯏꯃꯥ꯫ ꯃꯤꯍꯦꯟꯕꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯛꯄ ꯋꯥꯍꯩꯗꯨꯅ ꯃꯃꯥꯁꯨ ꯂꯦꯝꯕꯤꯁꯨ ꯇꯁꯦꯡꯅ ꯃꯌꯥ ꯀꯥꯏ꯫ ꯁꯥꯏꯌꯣꯟꯕꯤꯗꯤ ꯇꯥꯔꯤꯕ ꯋꯥꯍꯩ ꯑꯗꯨꯅ ꯃꯍꯥꯛ ꯆꯤꯡꯉꯥꯔꯦꯜ ꯀꯥꯏꯅꯕꯒꯤ ꯑꯋꯥꯕ ꯃꯊꯛꯇ ꯏꯀꯥꯏꯕꯅ ꯃꯁꯥꯗꯨ ꯐꯥꯖꯤꯟꯗꯨꯅ ꯁꯤꯒꯗꯕ ꯃꯥꯜꯂꯛꯂꯦ꯫ ꯃꯃꯤꯠꯇꯨ ꯑꯗꯨꯃꯛ ꯎꯏꯁꯤꯜꯂꯒ ꯁꯣꯔ ꯐꯥꯎꯕ ꯃꯈꯣꯜ ꯊꯣꯛꯍꯟꯗꯅ ꯂꯩꯈ꯭ꯔꯦ꯫ ꯃꯌꯥꯝꯅ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇ꯭ꯔꯕꯗ ꯃꯤꯍꯦꯟꯕ ꯃꯈꯥ ꯇꯥꯔꯛꯏ, ꯃꯃꯥꯏꯗꯤ ꯂꯨꯛꯊꯔꯒ꯫ ꯏꯃꯥ, ꯑꯩꯁꯤ ꯌꯥꯝꯅ ꯑꯣꯏꯖꯕ ꯊꯤꯕ, ꯏꯀꯥꯏ ꯈꯪꯗꯕ ꯃꯤ ꯑꯃꯗꯤ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯑꯩ ꯁꯥꯏꯌꯣꯟꯕꯤꯕꯨ ꯑꯋꯥꯐꯝꯗ ꯂꯪꯁꯤꯜꯂꯝꯗꯨꯅ ꯍꯟꯈꯤꯕꯗꯤ ꯅꯆꯥ ꯄꯥꯝꯗꯦ꯫ ꯃꯃꯥꯗꯣ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯂꯦ꯫ ꯑꯁꯨꯝꯕ ꯃꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯃꯥꯗꯤ ꯊꯥꯖꯔꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯔꯥꯎꯕꯒꯤ ꯄꯤꯔꯥꯡꯒ ꯏꯔꯣꯏꯅꯅ ꯍꯥꯏꯔꯛꯏ, ꯀꯅꯥꯅ ꯏꯁꯥꯕꯨ ꯏꯀꯥꯏ ꯈꯪꯗꯕꯅꯤ ꯍꯥꯏꯒꯦ? ꯀꯔꯤꯒꯤ ꯏꯁꯥꯕꯨ ꯑꯣꯏꯖꯕ ꯊꯤꯕ ꯇꯥꯒꯗꯧꯔꯤꯕꯅꯣ? ꯅꯪꯒꯨꯝꯕ ꯃꯤꯗꯤ ꯉꯁꯤꯒꯤ ꯇꯥꯏꯕꯪꯁꯤꯗ ꯑꯇꯥꯡꯕꯅꯤ꯫ ꯍꯤꯗꯥꯛ ꯆꯥꯗꯨꯅ ꯍꯤꯡꯖꯔꯤꯕ ꯑꯩꯈꯣꯏꯕꯨ ꯍꯟꯊꯅ ꯑꯗꯨꯃꯛ ꯉꯁꯤꯒꯤ ꯁꯃꯥꯖ ꯑꯁꯤꯅ ꯌꯦꯡꯕꯤꯔꯤ, ꯀꯤꯅꯔꯤ꯫ ꯀꯣꯛꯄ ꯌꯥꯔꯔꯣꯏꯗꯕ ꯄꯥꯞ ꯑꯃꯒ ꯄꯥꯡꯈꯛ ꯑꯣꯏꯔꯕ ꯄꯨꯟꯁꯤꯅꯦ ꯑꯩꯈꯣꯏꯁꯦ꯫ ꯏꯃꯥ, ꯑꯗꯨ ꯍꯟꯊꯅꯁꯨ ꯈꯟꯕꯤꯅꯨ꯫ ꯃꯁꯤꯗꯤ ꯂꯥꯏꯕꯛꯀꯤ ꯋꯥꯅꯤ꯫ ꯑꯩꯅ ꯑꯣꯏꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯑꯣꯏꯈꯤꯕ ꯅꯠꯇꯦ꯫ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯒꯤ ꯃꯁꯤꯡ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦ꯫ ꯄꯨꯝꯅꯃꯛ ꯐꯍꯟꯅꯕ ꯗꯣꯛꯇꯔꯁꯤꯡꯅꯁꯨ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ART ꯇ꯭ꯔꯤꯠꯃꯦꯟ ꯅꯤꯡꯊꯤꯅ ꯇꯧꯔꯕ ꯀꯌꯥ ꯑꯃ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯈꯣꯡꯗꯥꯅꯔꯤ꯫ ꯃꯁꯤꯅ ꯃꯥꯒꯤ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯗ ꯁꯟꯗꯣꯛꯇ꯭ꯔꯦ, ꯑꯗꯨꯒ ꯃꯆꯥꯁꯤꯡꯗꯁꯨ ꯁꯟꯗꯣꯛꯇ꯭ꯔꯦ ꯍꯥꯏꯕꯁꯦ ꯐꯅꯌꯥꯝ ꯑꯦꯋꯦꯌꯔꯅꯦꯁ ꯑꯣꯏꯅ ꯄꯤꯔꯁꯨ ꯇꯥꯔꯔꯣꯏ ꯈꯪꯂꯔꯣꯏꯅ ꯇꯥꯗ꯭ꯔꯕ ꯈꯪꯗ꯭ꯔꯕ ꯃꯤꯁꯤꯡꯅ ꯍꯟꯊꯅ ꯌꯦꯡꯕ ꯈꯛꯇꯅꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯐ-ꯑꯐꯕ ꯍꯤꯗꯥꯛ ꯀꯌꯥ ꯁꯤꯟꯗꯨꯅ ꯚꯥꯏꯔꯦꯜ ꯂꯣꯗ ꯁꯄ꯭ꯔꯦꯁ ꯇꯧꯗꯨꯅ ꯃꯍꯤꯛꯁꯤꯡ ꯅꯝꯊꯍꯜꯂꯒ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯕꯁꯤꯡꯗ ꯁꯟꯗꯣꯛꯄꯗꯒꯤ ꯊꯤꯡꯂꯦ ꯍꯥꯏꯕꯁꯦ ꯅꯣꯂꯦꯖ ꯋꯥꯠꯄ ꯃꯤꯇꯅ ꯂꯩꯅꯥ ꯑꯁꯤꯕꯨ ꯀꯤꯕꯅꯤ꯫ ꯑꯗꯨꯒ ꯈꯪꯅ ꯀꯤꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯅꯨꯡꯁꯤꯕ ꯌꯧꯗꯕꯗꯒꯤ ꯊꯣꯔꯛꯄꯅꯤ꯫ ꯃꯁꯥ ꯐꯔꯤꯈꯩ ꯃꯁꯛ ꯐꯖꯔꯤꯈꯩ ꯑꯩꯒꯤ ꯑꯣꯏꯒꯦ, ꯅꯥꯔꯕ ꯀꯥꯟ ꯊꯤꯔꯛꯂꯕ ꯀꯥꯟ ꯅꯨꯡꯁꯤꯕ ꯉꯝꯃꯣꯏ ꯍꯥꯏꯕꯁꯤꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯁꯦꯡꯕ ꯃꯁꯛꯂꯅꯤ ꯏꯃꯥ꯫ ꯃꯃꯥ ꯏꯕꯦꯝꯃꯁꯨ ꯃꯨꯟꯅ ꯇꯥꯗꯨꯅ ꯈꯨꯝꯂꯛꯏ, ꯏꯁꯥꯒꯨꯝꯕ ꯉꯥꯛꯇ ꯂꯩꯔꯗꯤ ꯂꯩꯕꯥꯛꯁꯤꯗ ꯑꯩꯈꯣꯏꯒꯨꯝꯕꯤ ꯀꯌꯥꯅ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯅ ꯍꯤꯡꯂꯤꯕꯁꯦ ꯍꯤꯡꯂꯝꯂꯣꯏꯀꯣ? ꯏꯄꯨꯔꯣꯏꯕ ꯐꯠꯇꯕꯅ ꯏꯃꯥ ꯏꯆꯥꯗ ꯁꯤꯟꯅꯕꯤꯔꯝꯂꯤꯕ ꯇꯝꯊꯤꯔꯕ ꯃꯍꯤꯛ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯄꯥꯝꯅ ꯂꯧꯈꯤꯕ ꯅꯠꯇꯤꯌꯦ꯫ ꯑꯩꯈꯣꯏꯁꯨ ꯂꯩꯅꯥ ꯑꯁꯦ ꯅꯥꯅꯤꯡꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯑꯔꯥꯟꯕ ꯂꯝꯕꯤ ꯆꯠꯂꯨꯗꯨꯅ ꯐꯪꯈꯤꯕ ꯗꯟꯗꯤ ꯅꯠꯇꯦ꯫
ꯃꯤꯅꯣꯛ ꯆꯥꯎꯕ ꯁꯃꯥꯖ ꯑꯁꯤꯕꯨ ꯀꯤꯔꯝꯂꯕꯗꯤ ꯅꯄꯥꯕꯨꯡꯗꯨ ꯁꯤꯕ ꯅꯨꯃꯤꯠꯇ ꯃꯩꯅꯨꯡꯗ ꯏꯃꯥ ꯏꯆꯥ ꯁꯣꯡꯁꯤꯟꯗꯨꯅ ꯁꯤꯔꯝꯒꯅꯤ꯫ ꯑꯄꯤꯛꯄ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯏꯆꯥ ꯅꯨꯄꯤ ꯑꯅꯤꯁꯤꯕꯨ ꯅꯨꯡꯁꯤꯕꯅ ꯏꯃꯥꯅ ꯄꯨꯝꯅꯃꯛ ꯊꯦꯡꯅꯔꯒꯦ ꯈꯟꯅ ꯀꯩꯔꯣꯏ ꯂꯩꯀꯥꯏꯁꯤꯡꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯈꯥꯡꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯇꯣꯛꯄꯤꯔꯣ ꯏꯃꯥ, ꯅꯆꯥ ꯂꯩꯔꯤꯕꯁꯤꯗꯤ ꯁꯥꯌꯣꯟꯕꯤꯒꯤ ꯑꯌꯥꯕꯗꯨꯗ ꯐꯪꯂꯗꯤ ꯅꯆꯥꯅ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯖꯒꯦ꯫ ꯁꯥꯌꯣꯟꯕꯤ ꯃꯁꯥꯗꯤ ꯈꯔ ꯐꯔꯦ ꯍꯥꯏꯕꯕꯨ ꯃꯥ ꯇꯁꯦꯡꯅ ꯃꯤꯍꯦꯟꯕꯒꯤ ꯃꯃꯥꯡꯗ ꯍꯧꯒꯠꯇꯨꯅ ꯉꯁꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯊꯥꯒꯠ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯏꯀꯥꯏꯕ ꯀꯧꯕ ꯃꯍꯥꯛꯅ ꯃꯥꯁꯥ ꯄꯨꯝꯕ ꯐꯥꯈ꯭ꯔꯕꯅꯤ꯫ ꯃꯔꯛꯁꯤꯗ ꯃꯥꯅ ꯃꯤꯍꯦꯟꯕꯗ ꯌꯦꯡꯈꯤꯕ ꯃꯤꯠꯌꯦꯡ, ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯤꯍꯦꯟꯕꯕꯨ ꯌꯦꯡꯕ ꯁꯨꯛꯉꯝ ꯉꯝꯂꯣꯏꯗꯧ ꯈꯟꯈ꯭ꯔꯦ꯫ ꯃꯃꯤꯠ ꯎꯏꯁꯤꯟꯅ ꯃꯄꯤꯗꯨꯁꯨ ꯇꯞꯅ ꯆꯤꯟꯊꯔꯛꯏ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯍꯧꯈꯤꯕ ꯃꯇꯝ ꯑꯃꯒꯤ ꯇꯥꯡꯀꯛ ꯑꯃ꯫ ꯂꯝꯕꯤꯗꯅꯤ ꯃꯤꯍꯦꯟꯕꯅ "ꯁꯥꯌꯣꯟꯕꯤ, ꯑꯝꯇ ꯉꯥꯏꯈꯣꯕ ꯁꯦ, ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦꯕ꯫ ꯉꯥꯏꯍꯥꯛꯀꯤ ꯑꯁꯥꯎꯕꯅ ꯑꯩ ꯍꯥꯏꯔꯣꯏꯗꯕ ꯋꯥ ꯍꯥꯏꯈ꯭ꯔꯦ꯫ ꯑꯩ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏ꯫ ꯑꯩ ꯂꯥꯜꯂꯦ ꯁꯥꯌꯣꯟꯕꯤ꯫ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ, ꯅꯨꯡꯁꯤꯕꯁꯨ ꯉꯝꯂꯣꯏ꯫ ꯑꯩꯗꯤ ꯒꯣꯜ ꯗꯤꯒꯔꯅꯤ ꯍꯥꯏꯗꯥꯏ? ꯑꯩ ꯅꯪꯒꯤ ꯅꯁꯛꯇꯣ ꯁꯨꯡꯌꯦꯡ ꯌꯦꯡꯅꯤꯡꯗꯦꯕ꯫ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯂꯩꯖꯩ꯫ ꯃꯥꯅꯁꯨ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯤꯔꯝꯂꯦ꯫ ꯑꯗꯨꯅ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯀꯦ ꯈꯟꯒꯅꯨ꯫ ꯍꯥꯏꯖꯔꯤ ꯃꯇꯤꯛ ꯄꯣꯡꯒꯅꯨꯗ꯫ ꯅꯪꯅ ꯐꯅ ꯊꯤꯅ ꯉꯥꯡꯂꯕꯁꯨ ꯑꯩꯗꯤ ꯅꯪ ꯑꯗꯨꯝ ꯅꯨꯡꯁꯤꯒꯅꯤ꯫ ꯍꯟꯗꯛ ꯃꯄꯣꯛꯀꯤꯗꯤ ꯅꯪ ꯑꯩꯒꯤ ꯑꯣꯏꯒꯅꯤ ꯁꯥꯌꯣꯟꯕꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯪꯒꯤ ꯃꯃꯤ ꯇꯥꯈ꯭ꯔꯕꯅꯤ꯫ ꯀꯅꯥꯝꯇꯅ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯔꯣꯏ꯫ ꯅꯨꯡꯁꯤꯕꯁꯤꯕꯨ ꯇꯣꯛꯅꯤꯡꯕ ꯃꯇꯝꯗ ꯇꯣꯛꯄ ꯌꯥꯕ꯭ꯔꯣ? ꯑꯩꯁꯨ ꯄꯨꯟꯁꯤꯒꯤ ꯅꯪꯉꯣꯟꯗꯗꯤ ꯂꯩꯔꯣꯏꯍꯦ꯫ ꯅꯪꯅ ꯐꯥꯔꯁꯨ ꯅꯨꯃꯤꯠꯇꯨꯗ ꯅꯪꯕꯨ ꯍꯥꯠꯇꯣꯛꯑꯝꯃꯒꯅꯦ ꯑꯩꯁꯨ ꯁꯤꯖꯈꯤꯅꯤ, ꯅꯪꯉꯣꯟꯗ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ꯫ ꯏꯀꯥꯏꯕ ꯈꯪꯂꯗꯤ ꯑꯩꯒꯤ ꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯅꯁꯛꯇꯣ ꯎꯠꯄꯤꯔꯛꯑꯅꯨ꯫ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯅꯤꯡꯂꯦ ꯁꯥꯌꯣꯟꯕꯤ꯫ ꯑꯗꯨꯕꯨ ꯃꯁꯥꯅ ꯇꯧꯖꯈꯤꯕ ꯃꯌꯥꯝꯗꯨꯅ ꯑꯣꯝꯗꯨꯅ ꯆꯥꯈꯠꯂꯛꯄꯅ ꯃꯤꯠ ꯐꯥꯎꯕ ꯄꯥꯡꯂꯔꯣꯏꯒꯦ ꯈꯟꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯂꯦꯝꯕꯤꯅ ꯗꯥ ꯃꯤꯍꯦꯟꯕꯒꯤ ꯊꯃꯣꯏ ꯉꯁꯤꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ꯫ ꯍꯥꯟꯅ ꯑꯩꯁꯨ ꯗꯗꯥꯕꯨ ꯌꯥꯝꯅ ꯂꯥꯟꯅ ꯈꯜꯂꯨꯔꯦ꯫ ꯉꯁꯤꯒꯤ ꯇꯥꯏꯕꯪꯁꯤꯗ ꯗꯗꯥꯒꯨꯝꯕ ꯑꯐꯕ ꯃꯤ ꯂꯩꯔꯝꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖꯔꯨꯗꯦ꯫ ꯏꯆꯦꯁꯨ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦ꯫ ꯄꯨꯡꯁꯨ ꯊꯦꯡꯉꯦ, ꯗꯗꯥꯁꯨ ꯌꯨꯝꯗ ꯍꯜꯂꯒ ꯄꯣꯊꯥꯕꯤꯔꯨꯔꯣ꯫ ꯊꯦꯡꯉꯦ ꯏꯕꯨꯡꯉꯣ, ꯏꯆꯥꯅꯁꯨ ꯌꯥꯝꯅ ꯋꯥꯕꯤꯔꯦ꯫ ꯏꯃꯥ ꯆꯥ ꯂꯣꯜꯂꯛꯀꯦ, ꯆꯥ ꯑꯃꯇꯪ ꯊꯛꯂꯒ ꯍꯜꯂꯣ ꯅꯪꯁꯨ꯫ ꯏꯃꯥ, ꯆꯥꯗꯤ ꯌꯥꯔꯅꯤ, ꯇꯧꯕꯤꯔꯅꯨ꯫ ꯐꯔꯦ, ꯑꯩꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ꯫ ꯂꯦꯝꯕꯤ, ꯗ꯭ꯔꯤꯞꯁꯦ ꯁꯠꯇꯣꯛꯄ ꯍꯩꯅꯤꯅ ꯅꯪ? ꯁꯤꯕꯨꯗꯤ ꯍꯩꯅꯤꯌꯦ꯫ ꯐꯔꯦ, ꯑꯗꯣ ꯅꯆꯦꯁꯦ ꯁꯦꯟꯅꯧꯀꯣ ꯐꯖꯅ꯫ ꯇꯨꯝꯗꯕꯤ ꯁꯦꯟꯅꯒꯦ ꯑꯩ꯫ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯏꯃꯥ, ꯑꯩ ꯑꯃꯨꯛ ꯊꯣꯛꯅꯕ ꯇꯧꯔꯒꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯃꯤꯍꯦꯟꯕꯁꯨ ꯁꯥꯌꯣꯟꯕꯤꯒꯤ ꯃꯃꯥꯒ ꯄꯨꯟꯅ ꯀꯥꯗꯒꯤ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯁꯤꯅ ꯑꯌꯨꯛ ꯑꯉꯟꯕꯗꯅꯤ꯫ ꯆꯤꯉꯥꯔꯦꯜꯗꯣ ꯃꯌꯨꯝꯗ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯏ꯫ ꯃꯃꯥꯁꯨ ꯁꯨꯃꯥꯡ ꯋꯥꯏ ꯁꯤꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥ ꯂꯥꯛꯄ ꯎꯕꯗ ꯏꯟꯗꯤꯔꯥꯅ "ꯑꯗꯨꯛ ꯉꯟꯅ ꯍꯜꯂꯛꯏꯗꯨꯅ ꯀꯩꯗꯧꯔꯦ? ꯑꯍꯤꯡꯗ ꯃꯤꯍꯦꯟꯕꯅ ꯇꯥꯜꯂꯛꯑꯕꯣ?" "ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯀꯩꯒꯤ ꯇꯥꯜꯂꯛꯇꯣꯏꯅꯣ? ꯃꯤꯍꯦꯟꯕꯁꯨ ꯇꯨꯝꯕꯗꯨꯗ ꯍꯧꯗꯣꯛꯄꯤꯔꯝꯗ꯭ꯔꯦ꯫ ꯏꯃꯥꯕꯨꯗꯤ ꯃꯈꯥꯗ ꯊꯕꯛ ꯂꯣꯏꯁꯤꯜꯍꯧꯋꯦ, ꯊꯕꯛ ꯑꯔꯨꯕ ꯑꯃ ꯂꯩꯍꯧꯋꯦ, ꯆꯠꯂꯒꯦꯅ ꯍꯥꯏꯔꯝꯃ ꯂꯥꯛꯑꯕꯅꯤ꯫ ꯅꯃꯥꯏ ꯅꯃꯤꯠ ꯇꯥꯔꯕ꯭ꯔꯣ? ꯏꯃꯥ ꯏꯔꯨ ꯂꯨꯕ ꯂꯣꯏꯔꯒ ꯆꯥ ꯂꯣꯟꯕꯤꯔꯛꯑꯒꯦ." ꯆꯤꯉꯥꯔꯦꯜꯗꯣ ꯉꯥꯡꯅ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯀꯥꯈꯠꯈꯤ꯫ "ꯉꯥꯏꯈꯣꯗ ꯏꯃꯥ, ꯉꯥꯛꯇ ꯇꯨꯝꯃꯨꯒꯦ꯫ ꯍꯧꯒꯠꯂꯒ ꯑꯃꯨꯛ ꯇꯨꯝꯁꯤꯟꯕꯗꯣ ꯍꯛꯆꯥꯡ ꯐꯔꯣꯏꯅꯦ ꯅꯪꯕꯣ꯫ ꯉꯁꯤ ꯁꯟꯗꯦꯅꯦ, ꯅꯣꯡꯃꯈꯛ ꯇꯨꯝꯁꯤꯟꯕꯗ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ." ꯃꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯂꯒ ꯐꯃꯨꯡꯗ ꯃꯐꯤ ꯍꯣꯡꯗꯈꯩ ꯈꯣꯡꯎꯞꯇꯣ ꯂꯧꯊꯣꯛꯂꯒ ꯍꯤꯞꯊꯩ꯫ ꯁꯣꯔꯗꯨ ꯆꯅꯤꯡ ꯇꯥꯅ ꯍꯣꯜꯂꯤ꯫ ꯀꯔꯤꯅꯣ ꯑꯩꯅ ꯁꯥꯌꯣꯟꯕꯤꯗ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯨꯕꯣ? ꯑꯩꯕꯨ ꯊꯨꯃꯟꯗ꯭ꯔꯅꯦ? ꯃꯥꯅ ꯑꯩꯕꯨ ꯀꯔꯤꯅꯤ ꯈꯜꯂꯝꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩ, ꯑꯗꯨꯒ ꯑꯃꯨꯛ ꯁꯣꯜꯂꯤ꯫ ꯀꯥꯏꯗꯦꯗ, ꯊꯦꯡꯊꯔꯤꯈꯩ ꯃꯥꯁꯨ ꯑꯩꯁꯨ ꯋꯥꯅꯤ꯫ ꯑꯩꯗꯤ ꯃꯥꯕꯨ ꯂꯧꯖꯒꯦ ꯈꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯥꯏꯅꯥꯁꯤꯅ ꯑꯩ ꯋꯥꯈꯜꯁꯨ ꯑꯀꯤꯕ ꯐꯥꯎꯔꯦ꯫ ꯑꯩ ꯃꯉꯣꯟꯗ ꯌꯥꯝ ꯀꯥꯏꯕꯗꯤ ꯇꯧꯈꯤꯗꯅ ꯃꯥꯁꯨ ꯃꯥꯒ ꯆꯥꯟꯅꯕ ꯃꯣꯏ ꯃꯁꯦꯟ ꯊꯨꯡꯅꯖꯈꯤꯕꯅ ꯐꯔꯦ꯫ ꯑꯩ ꯐꯠꯇꯦ ꯍꯥꯏꯒꯦꯁꯨ ꯍꯥꯏꯖꯔꯁꯅꯨꯗ꯫ ꯑꯩꯁꯨ ꯊꯨꯅ ꯂꯨꯍꯣꯡꯂꯒꯦ, ꯅꯠꯇ꯭ꯔꯗꯤ ꯃꯥ ꯑꯩꯒꯤ ꯋꯥꯈꯜ ꯀꯥꯎꯕ ꯋꯥꯔꯅꯤ꯫ ꯑꯩꯕꯨꯁꯨ ꯑꯦꯁ ꯄꯛꯂꯝꯃꯅꯤꯅ ꯃꯌꯥꯝ ꯀꯣꯟꯅ ꯁꯟꯗꯣꯛꯅꯈꯤꯕꯗꯣ ꯑꯩ ꯄꯥꯝꯗ꯭ꯔꯦ꯫ ꯁꯥꯌꯣꯟꯕꯤ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯔꯅꯨ." ꯁꯤ ꯈꯜꯂꯒ ꯑꯃꯨꯛ ꯃꯃꯤꯠꯇꯣ ꯇꯞꯅ ꯎꯏꯁꯤꯜꯂꯤ꯫ ꯉꯔꯥꯡꯗꯤ ꯑꯃꯁꯨ ꯋꯥꯈꯜ ꯑꯃꯗ ꯂꯩꯅꯔꯨꯕꯅꯤ꯫ ꯑꯍꯤꯡ
ꯑꯗꯨ ꯍꯧꯈꯤꯕꯅ ꯑꯅꯧꯕ ꯇꯁꯦꯡꯂꯕ ꯅꯨꯃꯤꯠ ꯑꯃ ꯂꯥꯛꯂꯕꯁꯨ ꯆꯠꯈꯤꯕ ꯀꯥꯎꯗꯨꯅ ꯏꯅꯧ ꯅꯧꯕ ꯋꯥꯈꯜ ꯑꯃ ꯈꯜꯂꯁꯤ ꯍꯥꯏꯕꯗꯤ ꯈꯖꯤꯛ ꯂꯨꯅ ꯊꯣꯛꯂꯛꯀꯗꯕ ꯋꯥꯅꯤ꯫ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯍꯧꯈꯤꯕꯅ ꯂꯩꯕ ꯑꯃꯗꯤ ꯂꯥꯛꯀꯗꯧꯔꯤꯕꯁꯤꯡ ꯑꯁꯤꯒ ꯁꯝꯖꯤꯟꯅꯗꯨꯅ ꯁꯦꯝꯂꯤꯕꯅꯤ꯫ ꯁꯥꯌꯣꯟꯕꯤꯒꯤ ꯃꯃꯥꯅ ꯃꯆꯥꯁꯤꯡ ꯆꯥꯅꯕ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯗꯨꯅ ꯀꯥꯗ ꯆꯪꯂꯛꯏ꯫ ꯁꯥꯌꯣꯟꯕꯤ ꯑꯃꯗꯤ ꯂꯦꯝꯕꯤꯁꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯔꯛꯂꯤꯕꯁꯤꯡ ꯑꯗꯣ ꯐꯃꯨꯡ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯇꯦꯕꯜ ꯃꯆꯥꯗꯨꯗ ꯏꯔꯦꯟꯖꯅ ꯊꯝꯃꯤ꯫ "ꯏꯕꯦꯝꯃ, ꯅꯪꯕꯨ ꯅꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯕ꯭ꯔꯣ?" "ꯏꯃꯥ, ꯈꯔꯗꯤ ꯅꯨꯡꯉꯥꯏꯔꯦ." "ꯁꯦ ꯆꯥ ꯊꯛꯑꯁꯤ." "ꯂꯦꯝꯕꯤ, ꯉꯁꯤꯗꯤ ꯏꯃꯥꯁꯨ ꯀꯩꯊꯦꯜ ꯆꯠꯂꯔꯣꯏ. ꯆꯥꯛꯇꯣ ꯈꯔ ꯇꯞꯅ ꯊꯣꯡꯂꯁꯤ." "ꯍꯣꯏ ꯏꯃꯥ." ꯃꯃꯥ ꯑꯃꯨꯛ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯉꯔꯥꯡꯒꯤ ꯅꯤꯄꯥ ꯃꯆꯥꯗꯨ ꯃꯕꯨꯛ ꯃꯄꯥꯎ ꯐꯩꯅꯤ ꯏꯃꯥꯗꯤ." ꯂꯦꯝꯕꯤ ꯃꯆꯦꯗ ꯌꯦꯡꯂꯒ, "ꯌꯥꯝ ꯐꯩꯌꯦ. ꯏꯆꯦ, ꯍꯧꯈꯤꯕꯁꯤꯡꯗꯣ ꯀꯥꯎꯊꯣꯛꯂꯒ ꯗꯥꯃꯤ ꯍꯦꯟꯕꯒ ꯐꯖꯅ ꯈꯪꯅꯕꯅ ꯐꯅꯤꯀꯣ." "ꯅꯥꯎ." "ꯏꯃꯥ, ꯑꯣꯏꯔꯣꯏꯗꯕ ꯋꯥꯗꯣ ꯉꯥꯡꯒꯅꯨ. ꯑꯩ ꯑꯗꯨꯛ ꯍꯥꯛꯅ ꯑꯣꯏꯖꯕ ꯊꯤꯕꯤꯁꯨ ꯇꯥꯅꯤꯡꯗꯦ." "ꯏꯍꯦ, ꯅꯪ ꯁꯤꯡꯉꯥꯔꯦꯜ ꯍꯥꯏꯗꯨ ꯑꯗꯨꯝ ꯈꯜꯂꯒ ꯀꯞꯄꯒ ꯉꯥꯏꯈꯤꯒꯦ ꯈꯜꯂꯤꯕ꯭ꯔꯣ ꯍꯧꯖꯤꯛꯁꯨ ꯏꯕꯦꯝꯃ?" "ꯏꯃꯥ, ꯑꯩ ꯀꯅꯥꯁꯨ ꯈꯜꯂꯔꯣꯏ. ꯑꯩ ꯌꯨꯝ ꯄꯥꯟꯗꯕꯅ ꯐꯔꯦ. ꯑꯦꯗꯁ ꯄꯛꯄ ꯑꯩꯈꯣꯏꯗꯤ ꯅꯨꯡꯁꯤ ꯂꯝꯕꯤ ꯆꯠꯇꯕꯅ ꯐꯔꯝꯂꯦ." ꯂꯦꯝꯕꯤꯅ, "ꯇꯥꯅꯤꯡꯗꯦꯍꯦ! ꯅꯨꯄꯥ ꯀꯥꯏꯅꯔꯒ ꯏꯁꯥꯕꯨ ꯑꯗꯨꯛ ꯍꯟꯊꯅ ꯈꯟꯕꯁꯨ ꯆꯨꯝꯗꯦ ꯏꯆꯦ. ꯑꯩꯈꯣꯏꯅ ꯑꯔꯥꯟꯕ ꯂꯝꯕꯤ ꯆꯠꯂꯨꯕꯅ ꯄꯛꯄꯅꯤ ꯍꯥꯏꯔꯗꯤ ꯇꯥꯏ. ꯁꯤꯗꯤ ꯑꯩꯈꯣꯏ ꯀꯔꯤꯝ ꯂꯥꯟꯗꯦ. ꯅꯪꯒꯤ ꯑꯗꯨꯝꯕ ꯍꯦꯟꯖꯤꯟꯕ ꯈꯟꯕ ꯃꯑꯣꯡꯗꯨꯗꯅꯤ ꯑꯩꯒꯤ ꯏꯃꯥꯒꯅ ꯃꯊꯥ ꯁꯥꯔꯤꯁꯦ. ꯗꯥꯃꯤ ꯍꯦꯟꯅ ꯑꯗꯨꯛ ꯐꯖꯅ ꯉꯔꯥꯡ ꯍꯥꯏꯔꯝꯃꯤꯗꯣ ꯅꯪꯕꯨ ꯃꯥꯒꯨꯝꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯂꯥꯛꯈꯤꯅꯤ ꯈꯟꯕ꯭ꯔꯣ?" "ꯅꯥꯎ, ꯅꯪꯅ ꯑꯩ ꯑꯣꯏꯔꯝꯃꯁꯨ ꯃꯁꯤ ꯍꯥꯏꯒꯅꯤ, ꯑꯩ ꯃꯤꯍꯦꯟꯕꯒ ꯅꯨꯡꯁꯤꯅꯕ ꯉꯝꯃꯣꯏ. ꯑꯩꯅ ꯂꯥꯟꯈꯤꯕ ꯀꯌꯥ, ꯃꯥꯕꯨ ꯑꯩꯅ ꯅꯣꯡꯃꯇ ꯐꯅ ꯈꯟꯈꯤꯗ꯭ꯔꯕꯅꯤ. ꯑꯗꯨꯛ ꯌꯥꯝꯅ ꯏꯀꯥꯏꯕ ꯄꯤꯕꯤꯈꯤꯕ ꯑꯩꯅ ꯆꯤꯡꯉꯥꯔꯦꯜꯒ ꯈꯪꯅꯈꯤꯕ ꯃꯇꯝꯗ ꯃꯥ ꯀꯌꯥꯝ ꯏꯀꯥꯏꯔꯝꯒꯅꯤ, ꯀꯌꯥꯝ ꯋꯥꯔꯝꯒꯅꯤ. ꯈꯟꯖꯤꯜꯂꯨꯕꯗ ꯑꯩ ꯇꯨ ꯆꯨꯡꯉꯤ. ꯑꯩꯁꯦ ꯌꯥꯝ ꯐꯠꯂꯝꯗ꯭ꯔꯦ. ꯏꯁꯣꯔꯅ ꯃꯥ ꯂꯥꯟꯗꯦ ꯍꯥꯏꯕꯗꯣ ꯏꯐꯝꯗ ꯎꯠꯂꯛꯄꯅꯦ ꯈꯜꯂꯦ. ꯑꯗꯨꯕꯨ ꯑꯩꯅ ꯑꯃꯨꯛ ꯏꯁꯥꯒꯤ ꯀꯥꯟꯅꯕ ꯂꯧꯕ ꯑꯣꯏꯕ ꯇꯥꯔꯅꯤ. ꯑꯩ ꯌꯨꯝ ꯄꯥꯜꯂꯔꯣꯏꯒꯦ ꯏꯃꯥ." "ꯐꯔꯦꯁꯦ, ꯆꯥꯗꯣ ꯊꯛꯆꯤꯜꯂꯣ. ꯅꯪꯅ ꯐꯩ ꯍꯥꯏꯕꯗꯣ ꯏꯃꯥꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ. ꯑꯗꯨꯕꯨ ꯃꯨꯟꯅꯗꯤ ꯈꯜꯂꯨꯀꯣ ꯅꯪ." ꯂꯦꯝꯕꯤꯅ, "ꯑꯩꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯏꯆꯦ. ꯗꯥ ꯆꯤꯡꯉꯥꯔꯦꯜꯗꯣ ꯂꯥꯏꯔꯤꯛ ꯑꯗꯨꯛ ꯌꯥꯝ ꯍꯩꯔꯒ ꯌꯥꯝ ꯐꯠꯇꯦ. ꯏꯆꯦꯗ ꯅꯠꯇꯅ ꯑꯩꯈꯣꯏꯁꯨ ꯃꯥꯅ ꯍꯟꯊꯅ ꯈꯜꯂꯝꯗꯣꯏꯅꯤ. ꯌꯥꯝ ꯊꯥꯖꯗꯦ ꯃꯥꯏ ꯃꯑꯣꯡꯁꯤꯗꯤ. ꯏꯆꯦꯕꯨ ꯍꯥꯟꯅꯗꯒꯤ ꯇꯣꯛꯅꯅꯤꯡꯕꯁꯨ ꯐꯥꯎꯔꯝꯕ ꯌꯥꯏ. ꯌꯥꯝ ꯊꯨꯃꯜꯂꯦ ꯃꯥꯏ ꯔꯤꯌꯦꯛꯁꯟꯁꯦ." "ꯂꯦꯝꯕꯤ, ꯇꯣꯛꯑꯁꯦ. ꯄꯨꯝꯅꯃꯛ ꯑꯩꯅ ꯁꯣꯏꯕ ꯉꯥꯛꯇꯅꯤ. ꯑꯩ ꯀꯅꯥꯗꯁꯨ ꯋꯥꯔꯧꯗ꯭ꯔꯦ. ꯏꯁꯥꯅ ꯏꯁꯥꯕꯨ ꯃꯁꯛ ꯈꯪꯗ ꯅꯨꯡꯁꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯉꯥꯎꯕꯤ ꯑꯣꯏꯔꯨꯕ. ꯃꯤꯒꯤ ꯊꯃꯣꯏꯕꯨ ꯃꯁꯛ ꯈꯪꯗꯅ ꯀꯔꯦꯝꯅ ꯄꯤꯈꯤꯕ. ꯊꯃꯣꯏ ꯄꯥꯟꯗꯕꯤ ꯑꯃꯒꯨꯝ ꯉꯥꯡꯈꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯄꯨ ꯃꯥꯅ ꯏꯐꯝꯗ ꯄꯔꯥ ꯑꯃ ꯇꯝꯕꯤꯕꯅꯦ ꯈꯜꯂꯒꯦ. ꯑꯩ ꯐꯤꯜꯝꯒꯤ ꯂꯝꯕꯤꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯈꯣꯡ ꯊꯥꯡꯂꯔꯣꯏ. ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗꯒꯤ ꯅꯥꯊꯩꯗꯨꯅ ꯏꯁꯥꯕꯨ ꯃꯁꯛ ꯈꯪꯖꯔꯒ ꯑꯩ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯏꯃꯥ."